ꯉꯁꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯊꯝꯖꯤꯜꯂꯤꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟ ꯊꯣꯏ ꯄꯥꯏꯕ ꯑꯣꯏꯕ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯀꯃꯥꯏꯅ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯖꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯣꯝꯅ ꯌꯥꯔꯤꯈꯩ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯃꯨꯛꯇꯪ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯃꯤꯅꯤꯠ ꯑꯃꯈꯛꯇꯪ ꯀꯥꯏꯊꯣꯛꯄꯤꯌꯣꯕ 24 ꯑꯋꯥꯔ ꯃꯅꯨꯡꯁꯤꯗ ꯃꯤꯅꯤꯠ ꯑꯃꯈꯛꯇꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤꯗꯃꯛꯇ ꯀꯥꯏꯊꯣꯛꯄꯤꯌꯣꯅ ꯍꯥꯏꯖꯔꯤꯁꯦꯀꯣ ꯑꯇꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯦꯟꯕ ꯆꯣꯡꯕꯗ ꯑꯗꯨꯝ ꯃꯥꯡꯍꯜꯂꯤꯕ ꯉꯥꯛꯇꯅꯦꯕ ꯃꯁꯤꯁꯤꯅ ꯌꯥꯔꯤꯈꯩ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯃꯨꯛꯇꯪ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯑꯩꯈꯣꯏꯒꯤ ꯈꯣꯡꯁꯦ ꯂꯩꯈꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯐꯃꯨꯡꯁꯤꯗ ꯐꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯗ ꯏꯃꯥꯖꯤꯟ ꯇꯧꯔꯒ ꯁꯥꯒꯠꯄꯤꯔꯒꯀꯣ ꯑꯝꯇꯪ ꯀꯩꯅꯣꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯑꯝꯇꯪ ꯁꯣꯏꯔꯒ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯂꯥꯏꯐꯇ ꯑꯍꯣꯡꯕ ꯍꯥꯏꯕꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯇꯥꯕꯤꯌꯣꯕꯀꯣ ꯍꯦ ꯂꯥꯏꯒꯤ ꯂꯥꯏꯅꯤꯡ ꯊꯧ ꯏꯕꯨꯡꯉꯣ ꯅꯆꯥ ꯅꯅꯥꯏꯗ ꯑꯊꯣꯏꯕ ꯕꯨꯙꯤ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯁꯛꯇꯤ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯤꯅꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯑꯌꯨꯛ ꯑꯃꯒ ꯑꯃꯨꯛ ꯄꯤꯅꯕꯤꯕꯒꯤꯗꯃꯛ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨꯀꯣ ꯑꯌꯨꯛ ꯍꯥꯏꯕꯅꯤꯀꯣ ꯑꯌꯨꯛ ꯑꯃꯒ ꯑꯃꯨꯛ ꯄꯤꯅꯕꯤꯕꯒꯤꯗꯃꯛ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯈꯨꯌꯥꯗ ꯆꯪꯖꯗꯨꯅ ꯅꯆꯥꯅ ꯍꯟꯖꯟ ꯍꯟꯖꯟ ꯈꯨꯔꯨꯝꯖꯔꯤ ꯅꯆꯥꯅ ꯍꯟꯖꯟ ꯍꯟꯖꯟ ꯏꯕꯨꯡꯉꯣ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ 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 ꯍꯥꯏꯕꯁꯤꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯈꯪꯄꯣꯠꯇꯦꯕ ꯂꯥꯏꯐꯁꯦ ꯂꯣꯏꯗꯣꯏꯅꯣ ꯈꯪꯗꯦꯗꯅ ꯑꯗꯨꯅ ꯑꯌꯨꯛ ꯑꯣꯏꯔꯣ ꯅꯨꯡꯊꯤꯟ ꯑꯣꯏꯔꯣ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯣ ꯁꯤꯁꯤꯅ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯅ ꯇꯨꯝꯈꯤꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯀꯅꯤ ꯍꯥꯏꯕ ꯉꯝꯕ꯭ꯔꯅꯦ ꯀꯅꯥ ꯒꯦꯔꯦꯟꯇꯤ ꯄꯤꯕ ꯉꯝꯗꯦꯗꯅ ꯁꯤꯁꯤꯅ ꯍꯧꯒꯠꯂꯛꯄꯁꯤꯗ ꯏꯁꯣꯔꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯃꯍꯥꯛꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄꯤꯒꯗꯧꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯗ ꯍꯤꯡꯕꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕꯒꯤꯀꯣ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯁꯨ ꯑꯗꯨꯝ ꯁꯥꯡꯗꯣꯛꯀꯅꯦꯕ ꯁꯤꯁꯤꯅ ꯇꯨꯝꯃꯝꯗꯥꯏꯁꯤꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏꯒꯤ ꯇꯨꯝꯃꯝꯗꯥꯏꯁꯤꯗꯁꯨ ꯑꯩꯈꯣꯏ ꯀꯅꯥꯅ ꯈꯟꯕ ꯉꯝꯒꯅꯤ ꯑꯌꯨꯛꯁꯦ ꯎꯒꯗ꯭ꯔꯥ ꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯁꯦ ꯍꯥꯏꯕ ꯉꯝꯗꯦꯗꯅ ꯑꯗꯣ ꯇꯨꯝꯃꯝꯗꯥꯏꯗꯁꯨ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯍꯤꯡ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛ ꯏꯕꯨꯡꯉꯣ ꯅꯍꯥꯛꯄꯨ ꯍꯟꯖꯟ ꯍꯟꯖꯟ ꯈꯨꯔꯨꯝꯖꯔꯤ ꯍꯟꯖꯟ ꯍꯟꯖꯟ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯁꯦ ꯁꯤ ꯁꯤꯖꯤꯟꯅꯕꯤꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯑꯌꯨꯛꯇꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯃꯥꯏ ꯄꯥꯛꯄ ꯑꯌꯨꯛ ꯑꯃꯒꯃꯨꯛ ꯄꯤꯅꯕꯤꯕꯒꯤꯗꯃꯛ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯈꯨꯌꯥꯗ ꯆꯪꯖꯗꯨꯅ ꯅꯆꯥꯅ ꯍꯟꯖꯟ ꯍꯟꯖꯟ ꯈꯨꯔꯨꯝꯖꯔꯤ 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 ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯔꯒ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯁꯥꯗꯁꯨ ꯑꯗꯨꯝ ꯄꯣꯖꯤꯇꯤꯞ ꯊꯣꯠꯇꯣ ꯀ꯭ꯔꯤꯌꯦꯠ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯗꯅ ꯑꯗꯨꯝ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯣꯏꯔꯛꯀꯅꯦꯕ ꯃꯁꯥ ꯃꯇꯣꯝꯗ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯒꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯅꯤꯁꯦ ꯑꯗꯨꯝ ꯃꯔꯤ ꯌꯥꯝꯅ ꯅꯛꯅꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯑꯗꯩꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯅꯕ ꯑꯅꯤꯁꯨ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯂꯣꯏꯅꯃꯛ ꯌꯥꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯁꯤꯁꯤꯅ ꯌꯥꯔꯤꯃꯈꯩ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯤꯔꯒꯗꯤ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯁꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯌꯥꯔꯤꯕ ꯃꯈꯩ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯑꯗꯨꯝ ꯇꯧꯕꯤꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯣꯕ ꯍꯣꯏ ꯐꯔꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣꯝꯅ ꯂꯣꯏꯕ ꯈꯛꯇꯪ ꯇꯥꯕꯤꯈꯤꯗꯃꯛ ꯑꯗꯣꯝꯕꯨ ꯍꯟꯖꯟ ꯍꯟꯖꯟ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ